Ngako. Peace committee sembagi serau mai sakpadi nati. Maduda aina sumkhan bada peace committee semam drabako. Aku itu siramgani jangan nabu siramgani peace committee sini matam sampai moi hati lagi na. Ai ming Toijam Bimon, ai Basigong degini. Toijam Bimon ko. Basigong degini. Ai thungju kendra ni. Adang akhoi ki peace committee ji hamta thulak paman ba degi sum kainoma mayam na khan gi je mai singdok jage. Hanaki assembly da kanna peace committee thola matung da suru mai sai kholi kanna launa dana ngarang na hangi da launa bado. Ai samsu kano tawre. Yengomina urabina khamgoda nungai jatagdagi peace committee nu lairambanina akhoi yamba miyam mi chama 99 haije mi chama je kamai tongna kalakhi aduga hala matungda akhoi da date matam khara hapta amki matungda sunuje mai thaba lan taw mayam tawre kariguma date 9 jida akhoi me gi jida thong da taragadi tawriba maitai yamsung ki ani gi committee ani da hana sunai mayam je akhoi chama je ama pokhaw huwe masi ma thamjage aina adugi na han launa ba khopa kainosida assembly da pukhanar motangida adu praja mayam ju akhoi sumai tong hinge haje akhoi takning marina akhoi mayam punjanaraga akhoi phonda kaida pa phaunarga amtang di si sengdok chaningdana honorable mla sugnu sigi kaino taunajina akhoi kambira kidauta mabu akhoi na ngangphai letan thagachari matang chabada mabu akhoi thagap hai phudok phangjate ada na hangi assembly da puthongna paduda wafamduda koi honorable CM ka law khongna da khara tawna tu da koi nuwaijadana si singdok jage nga si thawaina koi myam punjalaga nga si di press meet kok jabane